ꯈꯨꯠꯁꯥꯒꯤ ꯃꯍꯨꯠ ꯀꯥꯇꯤ ꯑꯣꯏꯅ ꯄꯥꯟꯕ ꯃꯤꯑꯣꯏꯕꯕꯨ ꯂꯩꯕ ꯍꯧꯅꯕ꯭ꯔꯅꯦ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯈꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯃꯈꯨꯠꯇ ꯀꯥꯇꯤ ꯄꯥꯟꯕꯁꯤ ꯊꯦꯡꯅꯈ꯭ꯔꯕ? ꯃꯨꯚꯤ ꯑꯁꯤꯗꯅ ꯀꯔꯝ ꯇꯧꯈꯤꯕ? ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯡꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯍꯣꯂꯤꯋꯨꯗ ꯐꯥꯟꯇꯥꯁꯤ ꯔꯣꯃꯥꯟꯁ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯦꯗꯋꯥꯔꯗ ꯁꯤꯖꯔꯍꯦꯟꯁ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ 1990ꯗ ꯔꯤꯂꯤꯖ ꯇꯧꯗꯨꯅ IMDbꯒꯤ ꯔꯦꯇꯤꯡꯗ 10ꯒꯤ ꯃꯅꯨꯡꯗ 7.9 ꯐꯪꯈꯤ ꯑꯃꯁꯨꯡ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇꯅ 90% ꯐꯪꯗꯨꯅ ꯃꯃꯤꯡ ꯆꯠꯂꯕ ꯐꯤꯂꯝ ꯑꯃ ꯍꯥꯏꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯅ एडवर्ड सिजरहैंड की सक्तमदा जॉनी डेफ, पेक की सक्तमदा डैनी विश, किम की सक्तमदना विनोना राइडर, जिम की सक्तमदा एंथोनी माइकल हॉल। फिल्म असिदा सोइखिबा लानखिबा चिथा नांथौबा यावरबसु मूवीज रिवील मणिपुर की माइकैदगी ngakpiyu haina mayamgi mafamda nolukna ningsingjari। फिल्म असि हौजरगे mayam pungning changna tabiro। नोंगमा उन ताबा नुंगदांग अमदा नुपी मचा अमना महाकी मबोकता उन ताबगी नुंगाइबा अंगकपा वारी अमा लिबियु हाइना हाइरमी। मधुदा मबोकना वारी असी यामना सांगी हाइबा वाफम नुपी मचा अदुदा थनम्मी। अदुबु नुपी मचा अदु तुमदबा यारमखिदे। मतौ असुमना मबोकना एडवर्ड सिजरहैंड की वारी अमा लीबा हौरम्मी। वारी असी यामना सांगलसु महाकी मबोकना हौख्रबा मतमदा थोखिबा थौदोक मयामदु निंगसिंगलक्लम्मी। टाउन अमदा यामना ममिंग चलबा मियोय अमा मखल मखलगी यामलबा अनौबा पोषक क्या पुथोख्रबा इन्वेंटर अमा लैरम्मी। महाकना पुथोकलम्बसिंगी मरक्ता यामना तोंगानबा नुपा अमगी सौंग सदा ओइना तौबा मखुतकी महुत काती ओइना पानबा अमा पुथोकलम्मी। अमुकसु हेना महाकना पुथोकलम्लिबसिदा तोंगालिबदि ज्ञान वाखल खन्नबा ब्रेन अमसुंग पुकनिंगदा फावरिबसिंग खंगनबा हार्ट हापचिनखिरम्मी। यामना नुंगाइत्रिबदि महाकना पुथोकलम्लिबसि साबा लोइद्रिङैदा महाक लैखिरम्दे। अमसुंग महाकना सारमलिबा नुपागी मितम ओइना तौबा अदुगी ममिंग एडवर्ड हाइना थोलमखि। नोंगमा नुंसा यामना साबा नुमित अमदा पेक कौबी नुपी अमा पर्पल मचुदा चुनरबा फिरोल फुरित सेटुना कॉस्मेटिक की आइटम योनबगी नुपी लैबा युमथोंग खुदिंग चंगम्मी। महाकना कॉस्मेटिक आइटम सिंग योनबा लाकपगी लंबीदा एडवर्ड की मयुम यौरमखि। अकीबा फावरबा एडवर्ड की चावरबा मयुम अदु उबदा कॉस्मेटिक योनबगी वाखल लेपखि। एडवर्ड की मयुम अदु चिंग अमगी मथक्ता सारम्मी। हेक येंगबदा तुजुंगबा फावरम्मी। नुपी अदु नंगकलिबदि अकोइबदु मिटफम होंगदा येंगनिंगबा अमा ओइरम्मी। पेकना महाकी ममांगदा लैरिबा थोंग अदु थिलम्मी अदुगा हांगदोअम्मी। महाकना का मनुंगदा चंगलक्लम्मी। येंगबदा अकीबगी मसक ओइरबा स्टीयर अदु काखलम्मी अदुगा युम्बु अदुबु थिरम्मी। असुम थिरकपना नुपी अदु युमथक कुपलिबा साथीना होरबा अदु थेंगनरम्मी। अदुगा ममल यामलबा मेमोरी ओइबा फोटो खरा वालदा थेलम्बा थेंगनखि। पेकना अचिकपगी मखोल अदु वाखलदा करीगुम्बा खरा खलम्मी। महाकना तुंगदा अमुक येंगलम्मी अदुगा यामना मुबा कनागुम्बा अमगी ममी उबा फंगम्मी। का अदुगी काचिंदा महाकना उरिबा ममी अदु करीनो हाइबा खंगलक्लम्मी। नुंथिलगी मतम ओइजरबसु महाक किरम्मी अदुगा खोंका मनिंग हल्लगा येंगलम्मी। अदुगा ममी अदु नुपीदुगी मनाक्ता चंगअम्मी। ममी अदु एडवर्ड ओरमखि। नुपी अदुगी अकीबा अमसुंग पाखटपा मोंग मतौ अदु करीमता खंदना एडवर्डना नुपी अदुगी ममांगदा महाकी खुद अदुसु उलम्मी। मदुदा नुपी अदुना खलअम्मी मदुदी एडवर्ड असी कैसु तौरोय यामना चमना खलमखि। नुपी अदु यामना खंगनिंगबा मोंगदा एडवर्डता येंगलगा महाकी इमुंग मनुंगी ओइबा मरमदा हंगलअम्मी। एडवर्डना पाखुम पिरदुना महाकी मपा नोंगमा तुम्बदगी मिकअप थोलखिदि हाइना हाइरम्मी। मतौ असुमना नुपी अदुना एडवर्ड की माइदा लसिंग सिजिन्नदुना तैथोकपिरम्मी। पेकना एडवर्डपु महाकी मयुमदा पुदुना लाक्लम्मी। मखोय एनी पेक की मयुम यौरअम्मी अदुगा नुपीदुगी फैमिलीगी फोटो मयाम थेटपा का अदुदा चंगलअम्मी। एडवर्डना पेक की मचानुपी अदुगी फोटो उरुबदा नुंसीबा फावरम्मी। पेकना अमुक एडवर्ड की ड्रेस होंदोकलुनबा का अमदा चंगनबा हाइरम्मी। एडवर्डना वाटर बैग अदुदा सोइदना थिल्लुबदा इसिंग युरक्लम्मी। एडवर्ड ड्रेस होंगनबा होनबदा अवाबा अमा ओइरम्मी। पेकना एडवर्ड की कारदा चंगलक्तुना महाकी ड्रेस अदु सेटपदा मतेंग पांगबिरम्मी। मसिगी मतुंग पेक अमदी एडवर्ड मबानी कार मनुंगदा लैबा अदु उबदा युमलोनबसिंग थोक्लाअम्मी अदुगा येंगम्मी। नुमितुगी नुमिदांगसु एडवर्ड पेक की फैमिलीगा चाक पुन्ना चारम्मी। पेक की इमुंगी मियोयसिंगना एडवर्ड कीना येंगम्मी अदुगा अमुकसु नोंगनिंगबा फावरम्मी। मतौ असुमना पेकना एडवर्डपु यामना नुंगाइना फमुंगदा तुम्हल्लम्मी। मथंगी नोंगालकबदा युमलोनबदा लैरिबा नुपासिंग अदु थबक चटलिङैगी तालक अदु लौदुना पेकना एडवर्ड की ममाइदा तालिबा खोटपगी ममी अदु उदनबा कन्ना सेमम्मी।
ꯄꯦꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯃꯅꯤꯡꯗ ꯍꯧꯕ ꯄꯥꯝꯕꯤꯒꯤ ꯃꯁꯥ ꯀꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯑꯗꯨ ꯑꯦꯗꯋꯥꯔꯗꯅ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯝꯕꯤ ꯑꯗꯨ ꯗꯥꯏꯅꯣꯁꯣꯔꯒꯤ ꯁꯦꯞꯇ ꯁꯦꯝꯂꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯑꯦꯗꯋꯥꯔꯗꯅ ꯄꯥꯝꯕꯤ ꯈꯔ ꯃꯤꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗ ꯀꯛꯇꯨꯅ ꯄꯦꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯑꯦꯗꯋꯥꯔꯗ ꯑꯁꯤ ꯅꯣꯔꯣꯛꯇꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯗꯋꯥꯔꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯦꯛꯀꯤ ꯃꯌꯨꯝꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯉꯛꯑꯝꯃꯤ ꯑꯃꯁꯨꯡ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯄꯦꯛꯇ ꯑꯦꯗꯋꯥꯔꯗꯀ ꯂꯣꯏꯅꯅ ꯕꯥꯔꯕꯤꯀ꯭ꯌꯨ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯅꯕ ꯋꯥꯐꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯗꯋꯥꯔꯗꯅ ꯄꯦꯛꯅ ꯁꯦꯝꯂꯤꯕ ꯍꯦꯟꯖꯥꯡ ꯑꯗꯨ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯄꯦꯛꯅ ꯀꯤꯍꯣꯝ ꯌꯥꯎꯕ ꯀꯦꯟ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯦꯗꯋꯥꯔꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ, ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯑꯦꯗꯋꯥꯔꯗꯅ ꯃꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯦꯆꯤꯟ ꯀꯌꯥ ꯎꯪꯍꯟꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯁꯦꯝꯃꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯅ ꯑꯅꯧꯕ ꯀꯌꯥ ꯄꯨꯊꯣꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯑꯦꯗꯋꯥꯔꯗꯄꯨꯁꯨ ꯀꯥꯇꯤꯒꯤ ꯃꯈꯨꯠ ꯄꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯜꯂꯝꯕ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯥꯏꯅꯈꯤꯕ ꯆꯥꯛꯂꯦꯟ ꯑꯗꯨ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯃꯗ ꯁꯤꯜꯂꯝꯃꯤ꯫ ꯌꯥꯝꯂꯕ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄ ꯑꯗꯨꯅ ꯐꯖꯅ ꯀꯛꯂꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯦꯜꯂꯝꯈꯤ꯫ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯒ ꯑꯦꯗꯋꯥꯔꯗꯄꯨ ꯌꯥꯝꯅ ꯀꯔꯦꯝꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯒ ꯑꯦꯗꯋꯥꯔꯗꯄꯨ ꯀꯅꯥꯝꯇꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯈꯨꯠ ꯄꯥꯜꯂꯤ, ꯇꯣꯉꯥꯟꯕ ꯃꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯑꯦꯗꯋꯥꯔꯗꯇ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯆꯥꯒꯗꯕ ꯁꯔꯨꯛ ꯑꯗꯨ ꯑꯦꯗꯋꯥꯔꯗꯇ ꯄꯨꯔꯛꯂꯒ ꯏꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯦꯗꯋꯥꯔꯗ ꯑꯃꯨꯛ ꯃꯪꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯃꯁꯨꯡ ꯅꯣꯛꯅꯤꯡꯕ ꯁꯩꯔꯦꯡ ꯀꯌꯥ ꯑꯦꯗꯋꯥꯔꯗꯇ ꯂꯤꯕꯤꯔꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯄꯥꯟꯗ ꯄꯦꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯤꯝ ꯃꯍꯥꯛꯀꯤ ꯈꯪꯅꯕ ꯅꯨꯄꯥꯒꯤ ꯒꯦꯡ ꯀꯥꯡꯕꯨ ꯑꯗꯨꯒ ꯀꯦꯝꯄꯤꯡ ꯇ꯭ꯔꯤꯞ ꯑꯗꯨ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯑꯝꯃꯤ꯫ ꯀꯤꯝꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯦꯝ ꯑꯗꯨ ꯊꯥꯜꯂꯝꯃꯤ꯫ ꯑꯦꯗꯋꯥꯔꯗꯀꯤ ꯃꯁꯛ ꯑꯗꯨ ꯃꯤꯡꯁꯦꯜꯗ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯀꯤꯝ ꯂꯥꯎꯔꯛꯈꯤ꯫ ꯑꯦꯗꯋꯥꯔꯗ ꯋꯥꯈꯜꯗ ꯁꯤꯅꯤꯡꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯋꯥꯇꯔ ꯕꯦꯒ ꯑꯗꯨ ꯊꯤꯟꯕ ꯑꯃꯗꯤ ꯀꯛꯊꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯑꯝꯃꯤ꯫ ꯀꯤꯝ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯀꯥꯗ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯄꯦꯛꯅ ꯃꯆꯥꯅꯨꯄꯤ ꯀꯤꯝꯕꯨ ꯋꯥꯈꯜ ꯐꯥꯗꯕꯤꯔꯝꯃꯤ꯫ ꯄꯦꯛꯀꯤ ꯅꯨꯄꯥ ꯕꯤꯜꯅ ꯑꯦꯗꯋꯥꯔꯗꯄꯨ ꯍꯥꯡꯗꯨꯅ ꯂꯩꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯌꯨ ꯈꯔ ꯄꯤꯊꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯦꯗꯋꯥꯔꯗꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯤꯝꯅ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯧꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯦꯗꯋꯥꯔꯗꯇ ꯇꯝꯂꯝꯃꯤ꯫ ꯑꯦꯗꯋꯥꯔꯗꯅ ꯌꯨ ꯑꯗꯨ ꯁ꯭ꯇ꯭ꯔꯣ ꯁꯤꯖꯤꯟꯅꯗꯨꯅ ꯊꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯗꯋꯥꯔꯗ ꯁꯥꯊꯤꯅ ꯉꯥꯎꯔꯝꯃꯤ꯫ ꯄꯦꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯑꯦꯗꯋꯥꯔꯗꯀ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯗꯋꯥꯔꯗꯇ ꯀꯤꯝꯕꯨ ꯃꯁꯛ ꯇꯥꯛꯑꯝꯃꯤ꯫ ꯇꯥꯛꯂꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯑꯦꯗꯋꯥꯔꯗ ꯑꯗꯨ ꯁꯥꯊꯤꯅ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯎꯞꯄꯒ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯦꯗꯋꯥꯔꯗꯄꯨ ꯌꯥꯕ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯒꯥꯔꯗꯦꯟꯗ ꯍꯧꯕ ꯄꯥꯝꯕꯤꯁꯤꯡ ꯀꯛꯅꯕ ꯏꯟꯚꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯦꯗꯋꯥꯔꯗꯅ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯀꯥꯡꯉꯥꯒꯤ ꯁꯦꯞꯇ ꯀꯛꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯦꯗꯋꯥꯔꯗꯇ ꯖꯨꯏꯁ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯗꯋꯥꯔꯗꯅ ꯖꯨꯏꯁ ꯑꯗꯨ ꯊꯛꯇ꯭ꯔꯤꯉꯩꯗ ꯑꯣꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯗꯋꯥꯔꯗ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀ꯭ꯂꯥꯁ ꯑꯃꯗ ꯆꯪꯉꯝꯃꯤ꯫ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯑꯦꯗꯋꯥꯔꯗꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯃꯇꯧ ꯀꯔꯝꯅ ꯆꯦꯅ ꯄꯣꯠꯁꯛ ꯑꯃ ꯁꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯇꯥꯔꯦ꯫ ꯀꯤꯝꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯌꯥꯎꯅ ꯑꯦꯗꯋꯥꯔꯗꯀ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯗꯋꯥꯔꯗꯅ ꯁꯟꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯥꯏꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯦꯗꯋꯥꯔꯗꯄꯨ ꯊꯥꯒꯠꯂꯗꯨꯅ ꯒꯥꯔꯗꯦꯟ ꯑꯃ ꯁꯦꯝꯕꯗ ꯁꯦꯜ ꯂꯧꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯗꯋꯥꯔꯗꯅ ꯁꯣꯏꯕꯗꯒꯤ ꯁꯥ ꯑꯗꯨ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯀꯤꯝꯒꯤ ꯃꯐꯥꯏꯒꯟꯗ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯤꯝ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯄꯥꯝꯕꯤꯁꯤꯡ ꯀꯛꯇꯨꯅ ꯁꯦꯝꯕꯒꯤ ꯃꯊꯛꯇ ꯑꯦꯗꯋꯥꯔꯗ ꯑꯁꯤ ꯍꯨꯏꯒꯤ ꯃꯇꯨꯕꯨ ꯅꯤꯡꯊꯤꯖꯅ ꯀꯛꯇꯨꯅ ꯐꯖꯍꯟꯕ ꯍꯩ ꯍꯥꯏꯕꯁꯤ ꯑꯦꯗꯋꯥꯔꯗꯀꯤ ꯀ꯭ꯂꯥꯏꯟ ꯑꯃꯗꯒꯤ ꯈꯪꯂꯛꯈꯤ꯫ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯍꯨꯏꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯐꯖꯍꯟꯅꯕꯒꯤꯗꯃꯛ ꯑꯦꯗꯋꯥꯔꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀ꯭ꯌꯨ ꯂꯦꯞꯄꯝꯃꯤ꯫ ꯄꯦꯛꯅꯁꯨ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯑꯦꯗꯋꯥꯔꯗꯇ ꯀꯛꯍꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯦꯗꯋꯥꯔꯗꯅ ꯃꯥꯔꯀꯦꯠ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯗꯋꯥꯔꯗꯅ ꯀꯤꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯎꯔꯝꯃꯤ꯫ ꯃꯥꯔꯀꯦꯠꯇ ꯑꯦꯗꯋꯥꯔꯗꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯇꯤ ꯑꯗꯨ ꯊꯧꯅꯕ ꯐꯦꯡꯂꯝꯃꯤ꯫ ꯑꯦꯗꯋꯥꯔꯗ ꯃꯌꯨꯝꯗ ꯊꯤꯜꯂꯛꯑꯕ ꯇꯨꯡꯗ ꯀꯤꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨ ꯁꯣ ꯃꯥꯡꯈꯤꯗꯨꯅ ꯆꯪꯕ ꯌꯥꯗꯗꯅ ꯊꯣꯡꯖꯤꯟꯗ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯦꯗꯋꯥꯔꯗꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯒ ꯊꯣꯡ ꯑꯗꯨ ꯈꯣꯠꯍꯟꯗꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯡꯗꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯗꯋꯥꯔꯗ ꯑꯃꯁꯨꯡ ꯄꯦꯛ ꯇꯦꯂꯤꯚꯤꯖꯟ ꯁꯣ ꯑꯃꯒꯤ ꯏꯟꯚꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯅ ꯑꯦꯗꯋꯥꯔꯗꯄꯨ ꯁꯔꯖꯔꯤ, ꯂꯝ-ꯇꯨ ꯐꯖꯍꯟꯕꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯋꯥꯐꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯗꯋꯥꯔꯗꯇ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯑꯝꯃꯤ꯫ ꯃꯗꯨꯒꯤ パꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯑꯦꯗꯋꯥꯔꯗ ꯃꯩꯅ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯁꯣ ꯑꯗꯨ ꯀꯤꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯖꯤꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯦꯗꯋꯥꯔꯗꯅ ꯃꯩꯅ ꯆꯤꯡꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯔꯝꯃꯤ꯫
ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯦꯁꯃꯦꯔꯦꯜꯗꯥ ꯀꯧꯕꯤ ꯌꯨꯝꯂꯣꯟꯅꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯦꯗꯋꯥꯔꯗꯄꯨ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯄꯣꯠꯆꯩ ꯂꯩꯅꯕ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯦꯗꯋꯥꯔꯗꯄꯨ ꯁꯦꯂꯨꯟꯒꯤ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯁꯃꯦꯔꯦꯜꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯦꯗꯋꯥꯔꯗꯄꯨ ꯅꯥꯇꯩ ꯆꯥꯗꯕ ꯀꯌꯥ ꯑꯃ ꯎꯠꯂꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯦꯗꯋꯥꯔꯗꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯇꯦꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯗꯋꯥꯔꯗ ꯁꯦꯂꯨꯟꯒꯤ ꯀꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯦꯗꯋꯥꯔꯗꯅ ꯄꯦꯛꯀꯤ ꯅꯨꯄꯥ ꯕꯤꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯆꯤꯊꯗꯅ ꯇꯝꯃꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯕꯤꯜꯅ ꯑꯦꯗꯋꯥꯔꯗꯇ ꯃꯈꯥ ꯇꯥꯗꯨꯅ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯊꯗꯨꯅ ꯕꯤꯖꯤꯅꯦꯁ ꯍꯧꯅꯕ ꯋꯥꯐꯝ ꯊꯝꯃꯝꯃꯤ꯫ ꯄꯦꯛꯅ ꯑꯦꯗꯋꯥꯔꯗꯄꯨ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯅꯕ ꯄꯨꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯦꯡꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯑꯦꯗꯋꯥꯔꯗꯇ ꯂꯣꯟ ꯄꯤꯒꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯑꯦꯗꯋꯥꯔꯗ ꯑꯁꯤ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯅꯕ ꯆꯞ ꯆꯥꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯖꯤꯝꯅ ꯑꯦꯗꯋꯥꯔꯗꯀꯤꯗꯃꯛ ꯖꯤꯝꯒꯤ ꯃꯄꯥꯗꯒꯤ ꯁꯦꯟ ꯑꯗꯨ ꯍꯨꯔꯥꯟꯅꯕ ꯋꯥꯐꯝ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯗꯋꯥꯔꯗꯇ ꯖꯤꯝꯅ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁా ꯑꯗꯨ ꯍꯨꯔꯥꯟꯅꯕ ꯖꯤꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯦꯗꯋꯥꯔꯗꯀꯤ ꯃꯈꯨꯠꯇꯨꯅ ꯂꯣꯛ ꯇꯧꯔꯤꯕ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯍꯜꯂꯝꯃꯤ꯫ ꯊꯥꯖꯗꯅ ꯂꯣꯛ ꯑꯗꯨ ꯍꯥꯡꯕꯗ ꯑꯦꯂꯥꯔꯝ ꯁꯤꯁꯇꯦꯝ ꯑꯗꯨ ꯈꯣꯡꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯗꯋꯥꯔꯗꯄꯨꯅ ꯃꯅꯨꯡꯗ ꯂꯣꯛ ꯇꯧꯈꯤꯔꯝꯃꯤ, ꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯂꯥꯛꯃꯤꯟꯅꯕ ꯑꯇꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯦꯂꯥꯔꯝ ꯑꯗꯨ ꯇꯥꯕꯗ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯦꯗꯋꯥꯔꯗꯄꯨꯅ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯄꯦꯛ ꯑꯃꯗꯤ ꯕꯤꯜ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯦꯗꯋꯥꯔꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯦꯗꯋꯥꯔꯗꯀꯤꯗꯃꯛ ꯅꯦꯛꯂꯛꯄ ꯂꯣꯌꯔ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯑꯦꯗꯋꯥꯔꯗ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯊꯟꯇ ꯂꯩꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯤ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯈꯪꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯇ ꯊꯝꯃꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯌꯨꯝꯂꯣꯟꯅꯕ ꯑꯃꯗꯤ ꯑꯦꯗꯋꯥꯔꯗꯄꯨ ꯈꯪꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯆꯃꯝꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯑꯦꯗꯋꯥꯔꯗ ꯊꯥꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯄꯥꯎꯃꯤ ꯀꯌꯥ ꯑꯃ ꯌꯨꯝꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯦꯗꯋꯥꯔꯗꯇ ꯋꯥ ꯍꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯝꯅ ꯑꯦꯗꯋꯥꯔꯗꯇ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯄꯨ ꯖꯤꯝꯒꯤ ꯃꯌꯨꯝꯗꯒꯤ ꯅꯥꯟꯊꯣꯔꯛꯅꯕ ꯀꯤꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯤꯝꯅ ꯑꯦꯗꯋꯥꯔꯗꯇ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯦꯗꯋꯥꯔꯗ ꯆꯠꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯦꯗꯋꯥꯔꯗꯄꯨ ꯍꯨꯔꯥꯟꯕ ꯑꯁꯤꯗ ꯌꯥꯎꯅꯕ ꯀꯤꯝꯁꯨ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ꯫ ꯖꯤꯝ ꯑꯃꯗꯤ ꯀꯤꯝ ꯃꯔꯩ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯀꯤꯝꯅꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯦꯗꯋꯥꯔꯗꯅ ꯖꯤꯝ ꯑꯃꯁꯨꯡ ꯀꯤꯝꯒꯤ ꯃꯔꯩ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯔꯗꯨꯅ ꯐꯛꯂꯥꯡꯗ ꯁꯥꯡꯅ ꯁꯥꯡꯅ ꯈꯣꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯦꯁꯃꯦꯔꯦꯜꯗꯥꯅ ꯑꯦꯗꯋꯥꯔꯗꯀꯤ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯇꯨꯅ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯦꯗꯋꯥꯔꯗꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯦꯗꯋꯥꯔꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯁꯃꯦꯔꯦꯜꯗꯥꯅ ꯑꯦꯗꯋꯥꯔꯗꯀꯤ ꯁꯥꯁꯤꯟꯅꯕ ꯂꯥꯟꯅ ꯄꯥꯎ ꯀꯌా ꯑꯃ ꯁꯟꯗꯣꯛꯑꯝꯃꯤ ꯃꯌꯥꯝꯗ꯫ ꯃꯁꯤꯗꯒꯤ ꯄꯦꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯌꯥꯎꯗꯅꯕ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯗꯨꯅ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯡꯗꯥꯡ ꯑꯃꯗ ꯄꯦꯛ ꯑꯃꯗꯤ ꯀꯤꯝ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯤꯝꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯎꯟ ꯇꯥꯕ ꯊꯦꯡꯅꯔꯝꯃꯤ, ꯑꯃꯗꯤ ꯑꯦꯗꯋꯥꯔꯗꯅ ꯃꯄꯥꯟꯗ ꯑꯥꯏꯁ ꯑꯣꯜꯂꯕ ꯎꯟ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯃꯤꯇꯝ ꯑꯃ ꯍꯛꯇꯨꯅ ꯁꯥꯔꯝꯃꯤ꯫ ꯀꯤꯝꯅ ꯃꯄꯥꯟꯗ ꯎꯟ ꯇꯥꯕ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯑꯦꯗꯋꯥꯔꯗꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯑꯦꯗꯋꯥꯔꯗ ꯑꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯈꯪꯕ ꯑꯗꯨꯗ ꯀꯤꯝꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯑꯦꯗꯋꯥꯔꯗꯀꯤ ꯀꯥꯇꯤꯒꯤ ꯃꯈꯨꯠꯇꯨꯅ ꯈꯦꯠꯂꯝꯃꯤ, ꯃꯗꯨꯗ ꯀꯤꯝꯒꯤ ꯈꯨꯠ ꯑꯗꯨ ꯁꯣꯛꯑꯝꯃꯤ꯫ ꯄꯦꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯤꯝꯕꯨ ꯌꯨꯝ ꯃꯅꯨꯡꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯅꯕ ꯄꯨꯁꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯗꯋꯥꯔꯗꯄꯨꯅ ꯁꯥꯎꯔꯕ ꯀꯤꯝꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯖꯤꯝꯅ ꯑꯦꯗꯋꯥꯔꯗꯀꯤ ꯃꯊꯕꯥꯛꯇ ꯏꯜꯂꯒ ꯌꯨꯝꯗꯨꯗꯒꯤ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯤꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯤꯝꯒ ꯈꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯇꯣꯛꯅꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯦꯗꯋꯥꯔꯗ ꯇꯥꯎꯟ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯂꯥꯛꯑꯝꯃꯤ, ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯌꯨꯝꯂꯣꯟꯅꯕꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯦꯗꯋꯥꯔꯗꯀꯤ ꯐꯠꯇ꯭ꯔꯕ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯋꯥꯐꯝ ꯑꯗꯨ ꯄꯨꯂꯤꯁꯇ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯑꯦꯗꯋꯥꯔꯗ ꯊꯤꯕ ꯄꯦꯛꯀꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯗꯋꯥꯔꯗꯇꯤ ꯇꯥꯎꯟꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯄꯨꯂꯤꯁꯅ ꯊꯤꯕ ꯐꯪꯉꯝꯗꯦ꯫ ꯄꯦꯛ ꯑꯃꯗꯤ ꯕꯤꯜ ꯑꯦꯗꯋꯥꯔꯗꯄꯨ ꯊꯤꯅꯕ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯦꯡꯂꯕ ꯅꯨꯡꯗꯥꯡꯗ ꯑꯦꯗꯋꯥꯔꯗ ꯑꯃꯨꯛ ꯍꯟꯅ ꯄꯦꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯗꯋꯥꯔꯗꯅ ꯄꯦꯛꯀꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯤꯝꯅ ꯃꯊꯟꯇ ꯉꯥꯏꯔꯕ ꯑꯦꯗꯋꯥꯔꯗꯄꯨ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯖꯤꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯌꯨ ꯉꯥꯎꯔꯒ ꯀꯤꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯒꯗꯧꯕꯗꯒꯤ ꯑꯦꯗꯋꯥꯔꯗꯅ ꯆꯦꯟꯁꯤꯜꯂꯒ ꯑꯉꯥꯡ ꯑꯗꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯀꯟꯕꯗꯨꯗ ꯑꯉꯥꯡꯗꯨꯒꯤ ꯃꯥꯏꯗ ꯈꯣꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯤꯝꯅ ꯑꯉꯥꯡ ꯍꯥꯠꯇꯣꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛ ꯂꯣꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯦꯗꯋꯥꯔꯗ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯦꯛꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯗ ꯑꯦꯗꯋꯥꯔꯗꯄꯨ ꯐꯥꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯆꯠꯆꯈ꯭ꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯊꯝꯃꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯁꯨ ꯅꯣꯡꯃꯩ ꯔꯥꯎꯟ 2-3 ꯀꯥꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥꯞꯂꯤꯕꯁꯤ ꯑꯦꯗꯋꯥꯔꯗꯄꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯄꯪꯕ ꯁꯤꯅꯕ ꯀꯥꯞꯄꯅꯤ꯫ ꯃꯤꯌꯥꯝꯗꯨꯁꯨ ꯊꯨꯅ ꯌꯥꯡꯅ ꯑꯦꯗꯋꯥꯔꯗꯀꯤ ꯆꯥꯎꯔꯕ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯀꯤꯝꯁꯨ ꯑꯦꯗꯋꯥꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯖꯤꯝꯅ ꯇꯨꯃꯤꯟꯅ ꯀꯤꯝꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯦꯗꯋꯥꯔꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯦꯗꯋꯥꯔꯗ ꯖꯤꯝꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯀꯤꯝꯅ ꯎꯗꯨꯅ
Kimna Jim adu inthurami aduga Edward ki blade aduna Jim gi mangak samda Kimna thamami madudagi Jimna Kim inthurami masi ubada Edward yamna saurami Edward ki ma ki blade aduna Jim da thilami amasung thilakpaduna Jim maningda halladuna thongnawdagi makhada taraga Jim sikhirami masigi matungda Kimna Edward ta hairami madudi Kimna Edward pu nungsi haina Kimna mapanda tholami aduga mayamda hairami Edward ki sasinaba blade adu mayamda uladuna Edward amadi Jim makhoi ani puna laikhidre haina asum tawna mayamda mahangna apangbo sirami madudagi miya madu tapna mayumda hankhirami Matau sumna horokpada mabokna likhiba wari adu matang aswaida losilami amasung mahak asi Kimni haina nupi macha aduda saktaklami masidagi Edward amuk hana uba fangamde Kimna thajai madudi Edward asi siba naidaba misak amani haibasi Sahi kya haukraba matung Edward na mahaki chawraba yumjawda aisna haklaba mitam kya ama saraga leiri aduga mahaki wakhalda Kimna jagoi sabadu ningsinglaklammi Akoina khanglei madudi Edward asi sungan hanusandaba siba naidaba misak amani haibasi sensigi aroibada ulli matau sumna film asi loisidle movie asi matang swaida loijare tabiriba khwai miyamna like comment subscribe amadi share tobiduna channel asibu puning thogatpiyo amasung matung tarakpada nungai laba video kya ama thagatpa ngambo ijage haina movies review Manipur gi maikaidagi aroibada nurukna ningsingjari